Haukiba chahi ing lisinganiga kunmangagi December kunipanda mihathina hatok piraga langthok piram labi wangoi dagi Khaidem ongbi Chaoba mishi asida laikidrabi ki mapuroiba amadi manampok animak chenade haiba yaroi case asigi forensic report amadi police ki maikaidagi lokhatuna Lautuna Yaudana Achumba, Langan Langzim Putopada, Punamaki Todang Lominasi Haina, Universal Mother Organization, the President Monantem, Sorojini Layman Fongdorakli, Wapamasing, a seal, and Field Labor Organization, a Sigimaya Loshang, the Pangtokiba Paugi from Amada Fongokibani, organizing a Sigitomika Yauna Pangtokiba Torum Aduda, Mahanamakatana, Haikibada, Lakidrabi, Chaoba Mahakna, Hinglinimatam, the organization, a Sida Fibam Yam, the Sokna, Mong Amada Masamatanda, Chatpa Fawang, Amdana Laki, Amadi organization, a cinema. Hospital the Pukatuna Namid Humni Chupna like at Nike Madugi Madung Waration Amapurak Napagi Pandam Mapuroiba Amasung Manem Yauna Wadi Sanaki Adubu Nupama Yumgi Mangakanba Dupi Oibigu Hantana Yengba Ot Nabagi Hainabi Tadokpa Ngamdaba Tong Uba Funky Madam Sing Asi Labana Misi Asik Matanga Chaoba Mapuroiba Amadi Manampok Animak Mara Laite Jenade Habayaro Misi Asigi Asing Wajumba Langlan Sing Putopada Forensic Science Ki Maketigisu Huzumazu Tauduna Achumba Report Putopio Amadi Police ki Maikerigisu Nupi Kunaibu Ikai Kumnaba Amagalona Achumba Wayel Putopada Mapung Eba Taudang Gabio Haiki Masidana Tanamisi Asigamari Lena Siam Kiba JAC Amasung Imung Manugi Mio Singna Atubada Yang Sinaba Laktuna Laikidrabugi Haksang Atubada Postmortem Pangtok Piu Haikibaga Lona Postmortem Pangtok Pomatamda Video Coverage Amadi Lawyer Ama Yahan Gadabani Haiba Wapam Singh Fongdoki Masigi Matakta Organization Asigi Tawal District Ki Oina Ladiba Loisang Asi Organization Ki Niyom Gi Wangwada Tabak Torokpa Amadi Organization Gi Wa Tarak Taba Kayana Maram Ojuna Hariba Loisang Asi Matam Chupagi Oina Tingzile Haiba Wapam Singh Su Fongdoki Hojik ni passing na pibu namtha bagi masakta sabat bagi mahutta namtha iba mayam de chengani se hai tagadi handa ki chao bagi mihat se mayam punna pada punna amat oine le mina bachani hainin kalino chao bagi ni pagi bonya bagi le kai Khaidem la kai ja iyak nang na riba jaga la lagi la paktu ka lai bele ai juga kanada thorte adu chao ba siba na mai roina muthali adu postmortem haikhre na pung kanong de postmortem tawraga Chaoba na siribdu pung kumai sude police report to si Chaoba na haikhre ki pung tara kan pung tara kun kanakan tawung no to sibe ab tineraga ado ikan kanong na police haikhre na report to se maram chade